JDF amadi NSM IM anigi marakta Nongmei Kapnabagi thawdokta NSM IM gi miyoi mari asopan nangkhre ngasi ayuk pung 10 rom taba matamda NSM IM amadi Jelarong United Front JDF ki lanmi singi marakta Nongmei Kapnakhre hairi thawdok asigi matangda pausai asina phangba paugi matunginadi khut thongnabagi thawdok asi None district ki manung chanba nongba sub division konba khopum manaki taudai jang da thokibani hairi nakal animakta Nongmei Kapnabagi thawdok aduda NSM IM gi miyoi mari asopan nangkhre hairi aduga JDF ki machine chatpa miyoi amana phongdorpagi matunginadi JDF ki domination area da NSM IM gi lami sing sangsilakpadagi maikai animakta Nongmei Kapnaduna khut thonakibani JDF ki maikai digi NSM IM da kyarak hanna makoi gi domination area da changlaktana khangan kharbasu hanna sangsilakpadagi makoi gi mathakta khut thakibani JDF ki maikai digi asopan amadi yaukiba leite hairi Nongmei Kapnabagi thawdok thokle haibagi pau fangbadagi security force ki kangbu ama mafam aduda sangsinkhre hainasu pau sina makha tari khut thoknaba aduna maram oiraga manak nakpada leiba khonjasing mi painaba poknaduna safagadaba mafam singda thaidoktuna leinakhre hairi tungda mafam adugi khonjasingna NSM IM amadi JDF anigi marakta Nongmei Kapnabagi thawdok aduda yaningnaba phongdoktuna kamnaba lepiu haiba kholaw sing lauduna rally amasu satkre hairi singba yabadi nahalso tongan ba lalolup Nscn faction singdagi Jelarong United Front da khulaiga konana sanglakraba miyoi nipan JDF na harau taram okhiba laikre JDF ta sangjakibasing adudi NSN RG Tatar PG Maithalung Rajo Peyu Nelson Daimai Second Lieutenant Sajang Ngam Kamai NSN KG Captain Kulialung Kamai Captain Pop Thailung Konmai NSN IM gi Corporate Barem Saba Yamtak Corporate Yang Silun amusung Private Karyogan Kamaini JDF ta changlakpa matamda khulai singsu loinarki JDF ta thajaba thambadagi luk kayadagi hojik lep leitena changlakli makoi khongthang amadi wakalon butaramna oi Jelarong miyam gi amadi political aspiration asibo thajaba thamdana lup asida miyamna changbiraktuna amatu ina khong thangminabasu lupna thong laun hangdoktuna thamli hainasu JDF ki maikai digi phongdokhib laikhrabani Prime Minister Manipur Da Lkani Hybadgi Erang Hwrakpagi maram OIGADOURIBRA kumjali singini kulumdoi gi me ahumdagi hawraga Manipur thokleb Erang asi sahi ani helaba fawbada loisinma ngamdana leire Erang asi thokle haiba khanglaba fawba Bharat Prime Minister na ngasi fawba wayama fawba haidana loinana Manipur Da laktuna Erang asi loisinaba thabak pakattabagi damak Manipur miyamna Prime Minister bu waroduna leiribani adubu handak Union Home Minister Amit Shah na Manipur thokleb Erang asi haujikti tapna mawsagi fibamda hanjilakba horakle loinana hauzik Manipur Erang leitre haiba wafong phongdokre maduna center gi lusingbusingna Manipur thokleb Erang asi loisinaba kariguma thabak khara pakhalakadra haibagi thajaba adu Manipur miyam ithil ama pibagum tawri loinana Bharat Prime Minister Narendra Modi matang September thakai fawbagi manungda Imphal da Lkani haibagi wafam amasu taba fanglakli asumna Prime Minister na Manipur Da laktuna Erang asi loisinaba thabak pakhalakpa yabagi thajaba leibadagi Erang asi makha sangthanaba maisubagi thabak satharaklabra haibagi chingnaba ama hausik leirakli singnaba asigi maram ama oy hainaribadi handak Delhi da based over People's Union for Civil Liberties PUCL organization asina August kunda Press Club of India da phongkhiba Independent People Tribunal on the ongoing ethnic conflict in Manipur haiba lamai satru kamafudra mari panba report asigi chapter 1 ge pera hum subada report Tauriba May ahum lisingni kunga humdoida thokiba kanglup anigi ethnic conflict asi Maitai militants sing hana hobani lonna Valley area da khundareba Kukizo sing attack tawraki madugi laman khumba oina hill area da Kukizo sing na Maitai sing amuk attack tawbani hairoba yumpham yawdaba report asi paksana sadrokleba asi Manipur gi apunba saktam thugairaga separate administration tanaba honariba Kukizo sing na sathaba plan amu oigani haibasini yumpham yawta wafam sing asi sandoklag amuk hanna Maitai amasu Kuki anigi marakta lan tongna kangkhong saiba Manipur ama ohenaba silakpa oigani haina chingnari sumna sarang namba leitaba Manipur ama asum oiduna layabadi Bharat ki luchingmusing amadi Prime Minister Narendra Modi masamangna Manipur lahaningdana bagi maram ama ohenaba honaba soidan oigani haibasini
Manipurgi majority community oriba Maitai singnadi Manipurgi apunba saktam kaidongaindasu kaiba yaroi Manipurda lairiba yellow furup kanglupsing asi nunsi sanana amattu oina himminagani haibada yonpham oiduna lairibani adubu masi Kuki-zo community na supam pamde Manipurgi apunba ngaukai manungdagi Kuki-gi oiba separate administration ama semduna tongana leiba pami Kuki-singgi apamba asi phangdri fawba makhal makha kayagi khongjang sangsankhigani haibasida makhoi asepa phirep ama oina lausik lairi masimakna makha tana Manipurda makhal makha kayagi irang kya thonduna irang leiba Manipur ama oi haibadu uhalaga Bharati Prime Minister na Manipur laktanaba isilibra haiba asi chingnaba ama oiriba amaromda Bharat Lengakna su lamentu henba Manipur separate administration taleba Kuki-zo sing asi laksingi hairabadi karisu leiba nate adubu Manipur tholiba irang asina maram oiduna mi Saniga Hundra hena sikhraba mi kunthra rom thiba khangdana leiriba yum lising 12 hena mai thadokraba amadi mi lising humfugani thoi rom relief camp singda sangnafam loduna leiriba asi khangna Bharati Prime Minister Narendra Modi na ngasi fawba irang ngasi loisanaba thodang loduna leiribani aduna Bharat Lengakna Manipurda yenglib miyeng si karino Manipurda kangupki irang makhatana asum thohalaga laitadaba Manipur ama thambagi apamba layabra haibagi chingnabasu leiribani charak asida Bharati Prime Minister Narendra Modi matangi September thakhaida Manipur laktuna thoklibi irang si loisanaba honaraba yai haina nimpu nganarba asida Prime Minister Manipur laktuna makhatana thonaba thawoina sinba yaurabra haibasi chingnaba ama oiri